Jiribam gi thoudokta Meetei ani sire angang yaona miyoi taruk kukina fakhre pawasi pandam pause dagi lokhatchabane Jiribam district ki borobekra subdivision gi manung chanba jakurador karwang amasung harinagar Meetei khulda ngaha nungthil pung ahum lom tabada kuki khulai paibasingna chatharakiba landada mafam khangdra leirakiba miyoi taragi manungda anina sina fanglei pikliba angang yauna miyoi tarukna kuki khulai paibasingna fakhibadagi thiba khangdra leiri haire presna fangba pauda ngaha nungthil pung ahum lom tabada khulai matik chana paiba kuki militant singna Meetei khul jakurador karwang amasung harinagar da sangsilaktuna yum kaya mai tharambaga loinena borobekra police station gi campus ta laiba CRPF camp da landarakbadagi nakal ani gi marakta kan mamong da khut thongna duna kuki militant taraga mathoi sikhiba thogdoki matung miyoi tara adu thinarakbada mafam khangdana leirakhiba nei adubu ngarang ayuk anganbada miyoi ani maina chaktuna siramba thengna kheng siramliba miyoi ani asigi imung manung oiba pikliba ngang yauna miyoi tarukna thiba khangdana lakhiba nei laikhidraba miyoi ani adudi laisram barel chahi hompuga humdoi amasung maibam keso chahi humbudraga mathoi nei thiba khangdana leiriba sing adudi yurembam rane chahi hompu telem thoibe chahi kuntraga mathoi telem thasman be chahi nipan laisram haiton be chahi kunmanga laisram singkhai nganba chahi ani amasung laisram langamba tha nipan nei nakal amaromda Jiribam gi modbung khulda ngarang nungthil pung ahumga minute tara rom tabada kuki militant singna bom yauna nongmai kapsin duna landarakre pawasina hai yarol pokpi gi mar khulda kuki militant sing changsilakhi baga loinena bom ama kapsin duna hana landaraklaba matung nongmai round kaya kapsilakhe maduda khul ngakli ba khunja sing amasung CRPF singnasu handuna nakal ani gi marakta nongmai kapna kheng haujik phawbagi oina sogapan yaubagi paw leitre Ahenba security thajinduna thiba humbagi thabak chathari police Micham miyam amadi security da khut tharaklabadi khudakta khut hangani Manipur Police pawasi pandam pause dagi lokhatchabane Micham miyam da amadi security da khut tharaklabadi khudakta khut hallagani amadi Jiribam da mangliba pikliba ngang yauna punna miyoi taruk Ahenba security force thajinduna phangdriba fawba thigani haina IGK Jenta administration na phongdokrai wapam asi bapupurada laiba police headquarter da pangthokpa pawgi mifam da phongdokhibane pawgi mifam aduda IG IK muiba ops IGP kabib intelligence su saruk yakheng mahangna makha taraduna ngahan Jiribam ge borobekra police station da anirak subo oina atamna ne attack chatharakhibane mamang da kayarak attack chathakhrabane jakurador da su CRPF na ngaktuna laire minute nifuga manga mu khut thoknaraba matungda yengsin bachanglubada kuki militant singi asiba hakchang sing ta duna leirambane makhoi masagi RPG yauna khusu khulai kaya sing fagat pangamkhe makhoi na set ki dress ki matungin na makhoi asi village volunteer ni haiba thajaba watle taseng namak makhoi Micham sing de attack tawrakpane maduda CRPF sing na su khut halle Micham sing bu ngaktuna safagadaba mafam sing da leihalle Jiribam gi Meetei area sing da mai chakhi baduda thiba changbada miyoi taraga humdoi gi manungda manga amana rescue tawre laikhidaba ni sure amadi nauriba ngang yauna punna miyoi taruk Ahenba security thajinduna thiba humbagi thabak chathari makhata na Ahenba security force thajinduna phangdriba phawba thikhigani haibagi thajaba thamlakle lo leitabagumna police ta target tawba civilian sing da target tawbana khunai asida mangjaba khakta oigani haiba wafam thamkhe Fatta nungda thoklabadi leingakna daita pugadabani nei Bimol akoizam pawasi pandam pause dagi lokhatchabane Jiribam district ki jakurador amasung harinagar da laiba imung ahum gi nupi angang punna miyoi taruk ngahan kuki khulai paiba singna faraga pukhiba adu karigumba fatta nungda thoklabadi madugi daita pumba center amadi state leingakna pugadabani haina MP angomsa Bimol akoizamna phongdorokle MP angomsa Bimol akoizamna ex ta thadorokba warol amada Prime Minister Narendra Modi Home Minister Amit Shah Defense Minister Rajnath amadi State asagi Chief Minister N Biren gi pungning sing siladuna kuki khulai paiba singna faduna pukhiba nupi amadi angang sing asi kanani haina khanbage makhoi asi laibak asigi citizen sing ne maram asina kuki khulai paiba singi makhuttage makhoi bu tekta kaidana kannaba angamba thakta honagadaba ne mara leijadraba nupi angang sing asi karigumba phatanungda thoklabade thawong asi isorna su ngakpi bangamloi masigi daita pumba nakhoina pugadabani haire MP Bimol na makha taraduna hai Prime Minister Narendra Modi amadi
Union Home Minister Amit Shah na lusingba India leingak asigi makhada leiriba state asigi NB na lusingba BJP leingak asida yauriba Kukizo Furupki Minister amading MLA singi khuzil thaurang makhada haukiba chahi amaga tha tare lomasi Manipur da tangdu leitadaba phibam amada lehelakle masi yauraba phauba kayam kuina Manipur da shanti hanjilakle haina nakoina lauduna leikhigadawriba no ngasi de India leingaki makhada Manipur miyam gi punsi amading Lanthum ngakpi senbiba ngamdre haina su phongdorokle phajin khiba miyoi sing kanba ngamdrabade miyam gi akanba ihau lakani haina kokomi na leingakta akanba wafam thamkhre CRPM na lawkhiba thoudangum atai central forcing na lawram labade irang khudakta loisilamba yavane kokomi pawasi pandam pawse dagi lawkhatchavane Jiribam da ngahan kuki narco terrorist sing na landarakpada CRPF personnel sing na chapchana thengna khiba du terrorist muthana ba tawpham thokpa thabak ni haina lawwe irang asi haurakpa matamdagi CRPF personnel singna ngahan lawkhiba thoudang adugumna atopa leiriba central security force singna so lawram labade irang asi makhata na sathadana khudakta loisilamba yavani haina kokomi gi media coordinator yumkhaibam surjit na phongdorokle wafam asi ngarang lamphel da leiba coordinating committee on Manipur integrity kokomi gi office ta pangthokiba pawgi mifam da phongdokhiba nei Mahang na makhata raduna ngahan Jiribam gi Borobekra Police Station mamangmakta da leiba Jakurador da kuki narco terrorist na landaraktuna yum amadi dukan kaya mai thadoklam mai thakhiba du da miyoi ani amaso yaukhiduna leikhidre amade chahi amarom tamak ngairiba angang ama yauna miyoi taruk phaduna pukhiba si central amade state security force na section ba watpadagi thokhiba ni haina lawwe chahi sang na landarakliba si athubada Section thaurang lawkhalam lagade thokliba thaudok asi thoklam loi maram aduna leiriba central amadi state security forcing na fajan khiba miyoi taruk adu kanba ngamnaba athuba matamda lawkhatpam thokpa thabak sing lawkhatpiyo miyoi sing adu karigumba kanba ngamdrabade Manipur miyam na kaidongai da tumin na leithokloi haina su surjit na makhata khe nakal amaromda pawgi mifam adu da saruk yakhiba kokomi gi assistant coordinator Jaichandra Konthokjam na phongdokhibada Kuki narco terrorist na lawlokpa yadanaba amade sahi amagi chanaba phawseng sing lokpa ngamdanaba akanba mawongda landaba horagle Kuki narco terrorist na khulingba leibak ama semgi haiba yadraga Micham miyam da landaba lawuba yahaloi haiba wakhalon asidi terrorist ki thawong ne Micham miyam gi punsi ngakpa ngamloidaba oirabade state amadi central government na miyam da sinabiyo khul ngakpa amade lamdam asida leiriba ireisa singna state asi ngakchabaga loinana Kuki terrorist ing muthatuna lan loisin gay Kuki narco terrorist na landarakliba si central amadi state security forcing na asoiba leibadagi ne makoina miyambu ngak senba ngamloidaba oirabade aikhoi isa na ngak selagani haikhe India lengang satharagliba terrorist ki thawong asi yengduna leibigano thogliba lan asi loisinaba terrorist ing asi muthatpa tangai fadava ne loina na Jiribam dagi kuki sing na fajan khiba miyoi taruk adugi thawai kanba ngamdrabade Miyam ga loina na akanba khongjang kaya lakan ne security forcing na section ba watpadagi thokhiba ngaktan ne mathau ningthina tawdaba sing thabaktagi lokthokpi kho aiba wafam thamladuna state security force na order phangi phangde haiduna leithokpi gano iramda masi yamna ware tawpham thokpa thabak sing paikhat piyu haina su appeal tawrakpaga loina na lan asina maram oiraga state asigi yamna maru oiba lifeline oideba national highway singda chathok chasin yadabana maram oiraga state sigi miyam khamtheng na ware miyam gi chana thakna ba polam sing atia pangna mamalwang le highway ngak sen ba si center gi mathau ne kari gi ngak sen ba ngamdre bano mapi mapa oiriba India government na Manipur miyambu kari su leitana khallibra center na highway sing ngak pa ngamdre hairaga su state asigi leijariba forcing season na duna highway sing ngak sen na ba hona driba kari gi no chingda lo leitabagi mawongda leiriba si state amadi center na yengsin biyo Tamda lo leiriba sigum singda su chap manana lehenna bo hona biyo haikhe ngarang numidang waidam pung taruk tagi Manipur da pung kun mari gi total shutdown laukthokre pawasi pandam pawse dagi laukhatjabane mamang sahi me ahum dagi haurakhiba irang asida kuki militant sing na Micham miyam hatpa yauna satharagliba thawong sing asida leingakna karigumba thabak amata paikhatana tumina leisin bagi mayokta tongan balup taraga humdoina ngarang numidang waidam pung taruk tagi ngasi numidang waidam pung taruk fauba Manipur da pung kun mari gi total shutdown laukthokre International Peace Social Advancement IPSA People's Action for National Democratic Movement pandam kangleipak lamjing apun ba mayra paibilup
Kangla Mai, All Club Organization Association and Maira Paibi Loop, Akom Loop, Kangleipak Students Association, KSA, Indigenous Peoples Association of Kangleipak, IPAK, Chanura Lamsinglen Kangleipak, CLK, Kanglei Ima Loop, KIL, Laumi Aifa Loop Kangleipak, Loyal Loop, Educational and Rural Development Organization, ERDO, Malem Ima Kanba Loop, Struggling Women's Association amadi Apunba Kaithel Sinaibi Loop, Axel Nasinduna, Ipsagi Office the Pangthokpa Paugi Mipamamada, Loop Taraga Humdoy Asigi spokesperson, Santa Nahakpam the Lauthokiva Ngarang Nungtil, Kaisam Tong the Labor Ipsa Kangleipaki Office the Pangthokpa, Paugi Mipamamada, Santa Nahakpam the High, Sayolamagi Mamangdagi National Highway Sing the Blockade Thoudang, Tampakta Ladiba Miyam, Wanaring I say Rakta, Numit Karanigi Mamangda, Saiton the Low Suduna Laibi, Maibam Sofia, Sahi Kungataret Surabi, Maunaha Ama, Kuki militants in the Nomai Capture Tuna Lake, the Bagi Matangda, Manipur Leingak, Security Personnel Singamadi, Tongan Tongan Balogi, Agency Singna, Nasi Fauba Karimata Tobangam Daba, Thabak Amata Paikalagdaba, Madugi Matunga Tongan Tongan Bamapam Singda, Kuki militants in the Karimata, Nasungdana, Nomai Capture Pasi Yaning de Hai King, Loinana, Nahan Jiribam the Kuki militants Singna, Samzaraba, Sahina Ribangang Singamadi, Nupi Yauna Puna Mioi taruk, thiba khangdri basi, leingakna ngasi fauba, matik saba thoudang laukhat pangam da basi, Loop Taraga Humdoi na Yaning de, akan ba maong condemn tawe, Nakalamarom da, sana sabi kulda, Nahan nung si sana na layminari ba purup tang kulama, nung may napan ba siga marilay na. Laingang na matik saba thoudang laukhat pangam da vadagi, tangkul gisi eso sing na, Jesami lambi tingki vada, Laingang na sapsaba statement laukhat basi, Yaning de, Saiton da maunaha ama, laikhidraba matungda, Tongan-tongan ba mapam sing da lepalay ta na landarak le, Yum dukan sing may thaba, Micham da landarak pa lepta na sa tharak le, Senjam sirang, kautruk, kadang ba na sing ba mapam sing da, drone bombing tau kiba, rocket kablak pagi ete kaya sa tharak pa da senari ba sing adu, laingang na tau gada ba eksan na mata, laukata ba, tawpam thok pa mataw tarukta vadagi, ban na si lauk thok pa ni hay na, pongdokeng, ban na si da may ising, analayeng sang, Lining Lysol gi thoudam, media amadi, emergency sing di konseloy hay na makata king.